Yaraba. Ha. Oh. Howsik kuki udi metegi lal asida Manipur da Sason toriba. Sahi kya Sason to lakba. Ekoi ure National Political Party ye National level labor National Political Party na Manipur da Sason to matamda Manipur gi Midi Manipur Macha Oiba Aduga Sasondi Santidi Miram na Paiba Center Mayang Macha Singna mainland India gi Mayang Macha Singna Paiba National Political Party gi Hongrasa Adunandi Thaba Matarom Taida High Command Laiba Hauji BJP na Manipur state da BJP Sarkar Laire Adi center da BJP Sarkar Laire Adu Wahai di double engine Laiba Aduga Somda Lairiba Manipur Sarkar asi Manipur Macha na Paya Haiba Chief Minister Adigi Minister Korikse MLA Humpuna Assembly da pass over Assembly da Putopa Kananainaba Asi dum High Command Haiba ma Hector Labor High Command Kanano Kanda Mayangi Makada Labor Maramaduna National Political Party asi Aikoi Parjamiam Kare Aikoi Manipuri Jati Hatnaba Mutatnaba Oiramle Maramaduna Aikoi Regional Political Party Yamna Mathautai Regional Political Party Aikoi Kanagi so High Command Jawdaba Manipur Macha Manipuri Macha Aikoina Adumak Sason Tojaba Adugumba Political Party Adugumba Regional Political Party Yam Mathautaba Aduga Somda Maikai Somdamo Regional Political Party Hosi Manipur Lady Maruina Gainoso Ariba Soiba Oirakaso Namadi Regional Political Party Abi Namaloba Av Lairiba Manipur People Party Lairiba Regional Political Party Manipur the MPP Manipur People Party ne Hairarga Lairiba MPP gi members in the Hauraga Lairiba Kanosing committee as ya Ikogi Dukan Bara Huranba Bara ka Bara Dukan Bara Huran bagi Lisat Natalaiba Matoina Panga Laira and Hanglugaso Matu Matong Madam Kangandaba Aduga election la matamda so hekta election gi namada paisa maya makai thok lerga furju muju toba adukungba political party mo oiba maramaduna masida mo aikhogi sigumba Manipur People Party political party asigumba autonomous oijaba masagi adugumba regional political party hekta kanagumba khangai sarga kanagumba kharana matam kaya lisang sinna ikhogi khulai paibu singda hekta ngaraga lowtunaraga grouping tawrerga adukumba ikhogi lalobusing sina bai tare lalobusing sinarga dum lakba aduga karigumba tamda so ikhogi hanagi leiramba mathakta leiramba committee kaya na so police sipai singa galaga Ikogi MPP Manipur People Party office the sipai singa galaga sipai singa paisa bara ka bara munabagi senkai thumkai to minaraga sipai ga dum tangkai chaminara lakba au hojina mu laloba sinaraga singlimne khangdi panglimne khangdi mathong maram khangdi ai samaksu yaurega handa MP candidate puthokini kan toromba adimu puthokpa aduga asumba kaino su khangdaba kamai puthokne su khangdaba aduga mu mafam da jaga da Central Committee gi MPP gi Manipur People Party gi Central Committee sing mafam da lalhobun kauraga meeting tori mena so toba aduga waroi silam su prakpangam daba namthak toro hujicho Manipur People Party gi office da amadi ikhogi leiriba MPP gi dukan leiriba plot myan gi bara si hojik lalhobu singa tangkai yenariba kaino mathong maram khangdana udraga so toriba thodo aduna lalhobu sing sinarga dukan bara lobu yana ba leiba adukumba kari aini sejau thundana haraba mathong maram khangdaba hek hairaga ri pakchadaba hek hairuga so hekta akal thong sadrba gunja sadrba adi huran bai tare Huran gang khutpu oiba aduna hujik lairiba MPP gi office bearer sing
election commission of India na sumba sakhandi adi mo leiri basida karmai tongmarga moigi thabak thongji Manipur People Party ki leiri ba thabak action tawriba program policy si kai noi kana ikoi ki cinema ki hero phauda real life ta angau bata haleji cinema ki hero mabu real life ta angau bata haleji asi miyam no ji ure masida mo ikoi ki lalobu si yoksal adagi leiriba MPP ki ka bara huran bagi committee asina hauji moi ki paisa har phangna ba adukumba MP ki candidate puthuaga ikoi ki cinema ki hero mabu real life ta angau bata hale adagi mo asigumba ki MPP ki member sunataba amada ticket ekta piba ticket jol augi mamang ahan by election 2019 ge election da adukumba cinema gi hero du vote khar phangi adu vote khar phangu du MPP gi ticket ekta yolu ba MPP gi ticket yolu dagi mathong maram khangna yolamina aina scrutiny da maram cha da ba adukumba thau puramba president adu mathong maram khangna sin pangnam namluba adukumba ticket tu satna ba yagidi madu aina madu moi chatnaram namni scrutiny ya na leram da ina RO da returning officer da RO da DC da ina claim tawbani si chatna ba yaroi masi election commission of India da masi masak khangba mi mara president je adi sigi sin khutpu chi lale amana longe amana paye amana sege to onde si kari no na purju murju si tawsi maram cha de na adu digi ticket to chatnagidi MPP gi ticket chatnagidi asumna hauji khangjo khangdaba lalobu khara sinaraga lalobu khara sina hekta tawbu yarani Manipur ai jo tawgun Manipur da noi khakta lalobu leiberti lalobu mayam lei aduga lalobu teina jo sigumba matam sangna MPP gi bo Manipur People Party bo resident political party si bo sembat pa yaba pot si bo lalobu amanina lalobu mayam lei lalobu amanina khangjo khangdana khangma saraga huji pawda moina gunda tawduna office da sumaina paisa jinabagi thawong da huji dukan bara huran masingsiga haugiba aisi mamangi kadoda ikhogi Manipur People Party ki foundation day da foundation day bo gate cholon salaga gate cholon salaga philan singar kani foundation dia pangthokani ka na moi mi koli khara ka kamun leiba madu yaro ya na get nam khai ba dungi phek ching tharaga aina du mai tawbigi aiga adukumba aduk jamba miwi sing hoji office ta phamliba office biara singje amana muk pasir oi amana muk oi adu tawriba moi grouping khara jina sanani ma mong sanayeba asigumba huran ba baraka huralaga asumaina politician party ne habi namada asumaina mayumgi leita laira adukumba sinagani hana khalliba miui singsi hek sindokri baba Manipur People Party Manipur the regional politician party darkar leiribasi mafam marang khangande masi parja miyam na asa tawde maram maduna yargadi athu matamda leirima Manipur gi leiriba lalobu khudimana jo masi karino haibse ai jenghaninge haibu wafum thamjari hauji lalobu amani sinarga dukan bara munnabi film khaibadgi lalobudgi nama sinarga ka bara dukan bara khaibagi technique amoina sinar leire sida kari no moina tawdise MPP gi office biar sing election commission of India na masak khang masuna tab maramaduna asigumba politician party si lamdam si leiriba isino myam changthalaga sigumba Manipur thogo myam thoibase lobu yaba da item myam logudba aikhogi regional politician party gi mathau leiraba matam sida arembada mafam marang khangdaba kang thang oina kang thang sinadaba thang dawna kang thang oina tan leire asigumba politician party si aduna maikay amada nakalla mada adukumba pukchen jorba kayamna anoba politician anoba regional politician party semgat naba adukumba session mayam ingon pire moina invite torbo mayam sulei asigumba si ekoi tasin khosel laga ari basigi belu degi ari bachibu phagi tahaliba miuising masi masak munna khangba jama darkar rai matang sita mu ai samakse MPP gi adugumba 2000
2017 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯖꯨꯒꯤꯟꯗ꯭ꯔꯣ ꯂꯩꯒꯤꯗ꯭ꯔꯕ ꯖꯨꯒꯤꯟꯗ꯭ꯔꯣꯒꯤ ꯃꯇꯝꯗꯒꯤ ꯑꯩꯁꯦ MPPꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯟ ꯇꯧꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯂꯥꯛꯈꯤꯕꯗꯒꯤ ꯉꯁꯤ ꯃꯊꯪ ꯑꯁꯨꯃꯥꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯐꯝꯈꯛꯇ ꯁꯤꯟꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯒ꯭ꯔꯨꯞꯄꯤꯡ ꯑꯣꯏꯕ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯍꯥꯃꯨ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏ ꯀꯣꯂꯤꯛ ꯈꯔꯅꯦꯕ ꯃꯣꯏꯁꯤꯅꯅꯦꯕ ꯑꯃꯅ ꯑꯃꯨꯛ ꯑꯣꯏꯔꯁꯨ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯁꯨ ꯁꯤꯜꯂꯁꯨ ꯃꯣꯏ ꯃꯁꯦꯟ ꯈꯛꯇ ꯃꯤ ꯈꯛꯇ ꯁꯤꯟꯕ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯝ ꯂꯧꯊꯣꯛꯄꯗꯨ ꯃꯣꯏ ꯈꯛꯇ ꯑꯣꯏꯕ ꯀꯣꯂꯤꯛ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯆꯍꯤ ꯀꯌꯥꯅꯣ MPP ꯃꯅꯤꯄꯨꯔ ꯄꯤꯄꯜ ꯄꯥꯔꯇꯤꯅ ꯂꯩꯈꯥ ꯇꯥꯔꯤꯕꯁꯤ ꯀꯩꯅꯣ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯂꯣꯠꯁꯤꯟꯕꯤ ꯋꯥꯅꯤ ꯊꯃꯣꯏꯗ ꯑꯩ ꯍꯧꯖꯤꯛ MPPꯒꯤ ꯄꯥꯔꯁꯤꯌꯦꯜ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯦ ꯂꯝꯄꯥ ꯄꯥꯒꯦꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯆꯤꯐ MPPꯒꯤ ꯂꯝꯄꯥ ꯄꯥꯔꯛꯄꯗꯁꯨ MPPꯒꯤ ꯑꯩꯅ ꯄꯥꯔꯁꯤꯌꯦꯜ ꯑꯣꯏꯔꯕ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ